oiba pau. Union Minister Virendra Kumar na ngasi Chandel da chatuna Aspirational District Program gi makhada paithaliba thabak thoram sing yengsinkhre. Lamyan bahai pau jadonang laikhidaba chahi Manipur thoi surapagi nising thoram kaisampata leiba jadonang pakta pangthokre. Churachandpur Medical College ki ahanba academic session lakiba October thadagi hauragani haina Health and Family Welfare Minister Dr. Sapam Ranjana phongdokre. Manipur lengak na yu legalize tawnaba lokhalakliba khongthang handoknaba amubogi President Nando Luwangna appeal tawkre. Amadi India da hokiba pung kunmarida nauna COVID-19 positive oiba mioi lising teret jamanga marifu tarama thoi tinakre amadi mioi ifu mangana lekhidre. Kurumjari nungthili poni news meng tabire ba mayam pumna mapu BIDYALAXMI na taram okjari hojik pau sandong pijari. Union Minister of Social Justice and Empowerment Dr. Virendra Kumar na ngasi Chandel District ta chatuna Aspirational Districts Program gi makhada paikaliba thabak thoram sing yengsinkhibaga loinana Minister na Chandel District Headquarter da leiba DC gi conference hall da different district level officers singna saruk yaduna review meeting amasu pangthokre. Review meeting aduda Deputy Commissioner Chandel Mayang Lambam Rajkumar na district asigi Aspirational District Program gi makhada paikaliba development work singsu slide kaptuna sugaina khanghanki. Tungda Union Minister na District Hospital Chandel amasung district asigi tongan ba village sing da chatuna yengsinki amadi doctors healthcare workers sing amasung tongan ba beneficiaries singa unaduna wari sanaki. Minister Virendra Kumar na haikibada Prime Minister Narendra Modi awang nongpok namdam gi yaifana bagidamak khanduna talagibani Prime Minister na NITI ayoki makhada health amasung education gi lamda amadi atay lamsingda atopa state singa mananaba wana duna laklibani. Kumzali sing ani tera marigi mamangda center gi minister amata manung hanjinba district singe remote area singda chatkide adubu kumjali sing ani tera marigi matungdadi ahanba oina niti ayoki makhada kanaba kaya marum fanghanba haurakle haiki. Mahakna makhata na hai matam gi matung inna center gi minister singna mafam asida laktuna awat apa sing yengsilibani amadi district administration singi khothangda tongan ba department singi khothangda khudong chaba kaya marum miyam da piduna lakli. Ngasidi kumjali sing ani tara marigi matam dugi hauziki matamga ani gi marakta khenaba kaya marum miyam na uba fangle haiki. जब इस तरह की एस्पिरेशनल डिस्ट्रिक्ट की कल्पना को साकार करने के लिए न केवल योजना बनाई गई बल्कि लगातार सतत मॉनिटरिंग भी हो रही है। 2014 के पहले कभी इतने केंद्रीय मंत्री इतने भीतर रिमोट एरिया तक के डिस्ट्रिक्ट में जो है ना इसके पहले कभी नहीं आते थे। 2014 के बाद ये पहली बार हो रहा है कि लगातार नीति आयोग भी उसकी मॉनिटरिंग करता है और समय समय पर सेंट्रल मिनिस्टर्स भी यहाँ पर आते रहते हैं। डिस्ट्रिक्ट एडमिनिस्ट्रेशन के द्वारा भी लगातार विभागीय कार्यों के माध्यम से अभी जब प्रेजेंटेशन किया जा रहा था State level hypo jadong death anniversary committee na Jalangrong Union Assam Manipur Nagaland di mijeng makhada hypo jadong laikhidaba chahi marifutara mathoi surakpagi niksing thauram kaisampata leiba jadong pakta pangthokre. Thauram aduda thangmaiban AC gi MLA Khumukcham Joy Kisan Sagolban AC gi MLA RK Imo Sri Aja Rongmai President JU Assam Manipur Nagaland Amuko gi President PH Nando Luwang UCM gi President Joy Chandra Konthauzam IPSA gi President Taurangbam Birjit Singh UPF ki President N Rupa Chandra amadi NIFCO gi President Prem Oinam na saruk yakhi. Hypo jadonang gi khubamda hekat lekat tamlaba matungda achoba thauram ama pangthoki. Thauram aduda Sagolbal AC gi MLA RK Imo na hai British ki mayokta lepkhiba lan hokhiba Christianity gi mayokta lekhiba apunba maning tamba pamjaraba Manipur gi athauba hypo jadonang bu hatkhiba numit adu ngasi gi numit asini Mughal gi war di ekhoi khudingmak na khangi adubu Manipur gi athauba singi wari di ngasi gi mirol na khangdre adubu ekhoi gi haurafam khangnabagi damak
ipa ipu singi history angang singna tamliba larik ki syllabus ta haplagani jadodang park asida toilet semjilagani amadi mai thalagani loinana sorok mayaida chahi khudingi thorom asi pangthokpa asi yengbada nungaite mafam ama athubada sarasi haina phungdokhi mahangna tawgiba pangzariba thabak mayamgi oiba manipurgi oiba jati dugi oiba laita laina bagi mayam mating panggiba ana eki tholakdana mahangna puthokiba mating panggiba mayam masi punjhandaba yade haidana mahaki wakalolda british ki mayokta pangthokiba aduga matamdudasu Christianity religion sina nauna changsalakpaduda mahangna madu ngakthoknaba honagibado madugi akoigi indigenous population si akoi mangba yaroi haidana madugi lambi duda chamsanibado matamduda haibal leigidraba jadona ang haiba akoina khangnadana tawlaibase masi mahangna matamdudagi honagibani haidana inamayamda smaina ithamsage Churachandpur Medical College ki ahanba academic session lakiba October thadagi hauragani haina Health and Family Welfare amadi IPR Minister Dr. S. Ranjanna phungdokre Medical Council of India na yarakhibagi matung inna MBBS ki seat chama legadoriba college asigi tonga tonganba department amadi section sing yengsinki Minister na ngarang Churachandpur gi IB rota leiba college asi yengsinba chapada Paumi Singh da hai Chingi district Singh da hangdokba ahanba medical college asi hangdokna ba paikhatliba semgat sagat pagi thabak sing yengsinba lakpani college asi gi faculty Singh da minister na pukning hakchang sangna hanadagi hena thabak kana sudna college asi mai pakhanduna medical tamningba mahairoi Singh pukning chingsinna ba paktak piramki khongchat aduda additional chief secretary B Bunlun Mang DC Churachandpur Sarat Chandra Oroju Director Health Services KH Sasi Kumar Mangang Director Churachandpur Medical College Dr. Iboyaima Amadi Health Department ki official singsu saruk yakhi Ngarang ayuk pung 12 rom tarakpada top Marangkampu area da Aingi wangwada thabak tawwa mi khara leire haiba akaknaba paw ama fangbadagi Imphal East Unit ki CDO team ama Fort IRB gi Jamindar MD Jakaria ga loinana Marangkampu Khewa Bazar da thiba humbagi thabak sathabada mioi ani SUV Mahindra Scorpio amuba amada speed yangna thaurakpada khamduna wahang pahong chathabada phabani hairi faraba mioi adudi Koiru Thongju Part 2 dagi Thoksom Dayananda Singh Chahi Kuntra Mapan Apokpa TH Dilip Singh Amadi Thoksom Nauba Singh Chahi Kunmari Apokpa TH Diven Singh Kawi Makoi ani dagi registration number yaudaba Mahindra Scorpio amuba amaga loinana sim yawa mobile phone ani su fagatpa ngamkre hairi makata na wahang pahong chathabada makoi ga punba mioi mari su khurai lamnong bazar dagi fagat kre hairi makoi sing adudi Koiro Thongju Part 2 dagi Thoksom Banta Singh Chahi Kuntra Mathoi Apokpa TH Dilip Singh Thoksom Sivadatta Singh Chahi Kuntaruk Apokpa TH Dilip Singh Amadi Haikruzam Vabananda Singh Chahi Kuntra Mathoi Apokpa Laikhidraba Ice Bineswar Singh ga loinana Nepram Susil Kumar Chahi Nifu Apokpa Laikhidraba and Manihar Singh ni hairi Makoidagi Hyundai Creta Grey Machugi registration number NL07 Ice 1283 Yauba gari ama sim ga konana mobile phone ahum fagatli hairi makata na wahang pahong chathabada hairiba mioi sing asi top Marangkampu maya ilikai dalaiba khumantem jalim maitei chahi kunmari apokpa laikhidraba KH ingocha maitei gi yumda sub inspector amadi police personnel saduna changlaga jalim amadi mahaki imung manungbu ki han khanghan lambada chenai haiba khangba ngamki hairi War on drug ki khongjang kana changsil lagliba cherak asida Manipur lengak na you legalize tawnaba lokal lagliba khongthang asi handokna ba All Manipur United Clubs Organization amuko ki president Nando Luwang na appeal tawkre amadi ngarang numidang asi nisagi mayokta mairagi rally ama poirei leimarol mera paibi apunba Manipur gi volunteers All Manipur Women Voluntary Association AMWOVA Manipur Student Federation MSF amadi amuko ga punna khutsamnaduna tidim ground dagi kaisampat fawba chatkre
Mayra khongset adugi manung channa nandoluwang na phongdokhibada yu asi hakchang da sokpa posat amani war on drug campaign gi manung channa khongthang kaya ama sangsilakni ngai cherak asida Manipur lengak na yu legalize tongna ba hotnariba asi war on drugs campaign gi tayonna bani hairi mahak na makha taraduna state ki senmit lon khara fagatna ba haiduna hakchang da sokpa mayai ka ba chinjak asi legalize tongna ba hona ba asi achumba khongthang natte maram asina legalization tawhaning bagi warep asi amuka hanna khana naina haningi hairi Jinjak Kudimak, UBA to UBA, Masina, Karima Manipura, legalized only Haida Aina Yabamonga, the Pong Pony, you want to have the Maduki Mayota, Apoya to Mayam Bejagani, Masi Kariguna, Manipuri tonight, Manipuri Tungi Mirol, Amadi Hoguji, by Poimata, talk about crime, Yasik, and never the Magani, Masina Gobengi, to Kilamada, Ponga, Chimna Banataka, cannot be from Nate, Kunai can never be from Nabisima, Apoya. Mahusage Kalkansi Upambi Thasi hiding a Terapta Cherakot Complex the Hoba Upambi Ama Lonia Talambagi Mayokta Ngasi All Manipur Bar Association Ambana Kota Changdana Sintalip Tuna Court Complex Mamangda Wakat Mifam Chatakri Ngasi Chatakiba Wakat Mifam Aduda All Manipur Bar Association Ambagi President Puyam Tumcha Nahai Tha Asigi Tang Kuntareta Cherakota Complex the Hoba Chahi Yankai Humfu Suraba History Lejaba Miyam na sulum na long na ba upambi ama kaktalamba asi akan mamawang da condemn tawi upambi yantalamba asigi matangda Chief Justice da wakat cherol ama pishan kre upambi sing adu kanaguma miyoy karana yantatlu haibadagi yantat kibani haina Cherak Court ki chokidar ama na fongdorakli adubu karigumba amata hairamba tawdana lenga ki court ki loisang da hoba liraba using bu yantat pa haibasi taray na laude Jahi kaya hujarak laba upambi singbu yantat ningba mawong de yantat pagi thawong jatharak ba asi lepiu haiki Aukiba Hanjin Midasida Kuigi Serapi Court Complex Sahi Yankai Humbude Hena Horak Laba Yamna Liba Taruk Lay Masia Kuigi Yamna Nuksiba Yamna Masia Kuigi Masagi History Lejaba Kuigi Ukil Mayamna Masi Yamna Nuksina Tamba Uni Adu Masi Kangdana Skanamta Tamba Kolamba Laitana Sagi Hojiki Leba Hanjin Nungilisda Sagi Ukaki Pau Tana Kuigi Jenner Pani Adu Masi Ukakop Sida Anana Kamanta Kaino Habika Sim Masi Kangam de Adubo Kuigi Court Sida Tabuk Chokidamana Kana Gumukana Kawa Habi Kapani. Masida couldn't be in the night when I see say, Kill Mayam Manipur Labor, Port Lona Makalaiba, Kill Mayam City, Port Sangler Gumsi, environment can see who can see Hariba Matamsida, but Omar Kanga, Na Kogi, and Usulanagi Sunataba, Port Complex, some of the Matam Queen Sana, Hora Valayo, Umobo, Kumaran and Hector Yantat Pase, Masita Senata, they could be happen and Logic. Environment can see. Can see happening. I don't know. I agree. Masida, Masida Matane, Nasi, Sagi Tagoga, yes, the Winiba, yes, that's a never missing. Our Anas, Puna Kamina seeing a sick candy, a Musia Pian, the Punguxi had an Masida Hamzavan. Lamdam Sida Kundaminari Ba, Purupcha Kundiba, Nuksi Chanana Amata Oina Himinana Ba Pandamda, Sadvavana Sansat Ama District Jamiat Ulama, Bisnupurna Sinduna, Kwakta Bazar. Community Hall da ngarang pangthokre thauram du da taret 7 ngang Khalawai Jila Parisad Member Mutum Birchandra Moirang College Assistant Professor Dr. Irembam Ibotombi Herikon gi General Secretary Y Surjit Comrade Union Manipur gi President Lal Khomang Sarto Ukha Tampak Village Chief Let Pau Hauke Jamiat Ulama Manipur gi President Hajarat Maulana Said Ahmad Jamiat Ulama Bisnupur gi President Maulana Abdul Salam, Social Worker Singh Abdul Madlib, Nur Rahman na athoiba mithung nen Singh oina saruk yaki. Mifam aduda saruk yaki ba miyam na kupna khanaraba matungda kangleipak asida khundaminari ma khudingmakki marakta nungsi chanana leiminna bagidamak angamba thakta thodang yajaduna paujal sandokpa mifam hanjin sinduna aikhoi amatani haibak khungang khudingda santi gi paujal piba external influence changlakpa pumba amata oina thengnaminaba sadvavana sansat asi lekai da pangthoktuna aikhoi masel pukchel sengna saruk yaminaba amadi aikhoi amatani haiba tungi mirolna khanghaunaba liklam yatuna thamnamba haina tonganba warep sing lauki social worker Jia Udin Aribamna phongdokhibada Kundaminari ba aikhoi khuding amata oina nungsi chanana furuk amana amabu ikai khumna duna
amana amagi mateng pangnaduna santi oina nungsinana hingminanaba pandamda tharam asi lamdam sida khundaminari ba miyoi kanglup kayagi luchingba sing yauna pangthokpani haiki जाति सिंह मणिपुर द लेरे जाति सिंह इंडिया द लेरे जाति सिंह नॉट ओनली आवर कंट्री वर्ल्ड द लेरे जाति पुन मक्तमा पुन पुन मचे तुसी चान लेरे मतम द ता ये बेटी बिसे अवाम थाके चकत बा नुमा ये का बेटी मा तम ताबा शांति ओबा खना चेना द बतु बो कंट्री मेरकनी दु बने सनमा दु बो बेटी बि मो मेरकनी है बसे मे आम पुन न यारा बो ले बसे लेबिनी बहल म दुमा केरा सिंह तो पा जाति पुन मक्ते की कोई की कुकी की सिलाम सिंह वाइपे की सिलाम सिंह नागा की सिलाम सिंह कोई की बेटे सिलाम सिंह पुन मक्ता आई हम्बल अपील ने विषय पूछले कोई जाति पुन मक्से की अपुनबा अदुबो ऑर्गेनाइजर न सेम सी जाति पुन मक्से की चाना लेनबा हाई वो थम दरगा आई paugi marthana tema break amatang amunasi breaking batungda mayam taram octory hojik pau makha pisari Bharat ki miyam punna chawkhat minana ba lebak sigi Prime Minister Narendra Modi gi thamoi gi wa miyam da khanghanana ba pandamda man ki baat ki kumbi kendra MLA yauna punna tamina ba gi thauram ama BJP kumbi mandal na sinduna kumbi kaithel da leiba mandal gi office da ngarang pangthokpa ga loinana chakthong gas connection kaya lemna yanthokre Thauramduda kumbi kendra gi MLA S Premchandra BJP kumbi mandal gi President Seram Angokshana Vice President and Norendro BJP kumbi mandal gi Mahila mandal gi Maru Oiba Singh Office Bearer Kayasu Saryaki Thauramduda beneficiary Kunda Ujwala Scheme gi Makada Lemna Gas Stove Cylinder Connection Sing Yanthokpaga Loinana Man ki Baat Thauram Singh Taminaki Amadi Matungda Sumyang ga Taminanaba kumbi kendra polling booth ki President Singh da Radio Singh Sukhasinaki Thauramduga Mari Lainana MLA S Premchandrana Fongdokhibada Narendra Modi ji gi wakalon asi lebak sigi mipung khudingna punna taminaduna amadi khangminaduna chapmanaba miyeng makada aikhoi amata oibagi wakalon adu punna thong manana chawkhatnaba honaminaba matam oire haiki Loktak Indian proprietor Haisnam Mohen Thoi na fongdokhibada lamdam asigi khara hena sothariba imung singda paisa amata tingdana mathau taba Te chang sing thajin biraklaga anisuba ujwala scheme gi makada lemna gas fangnaba honaminasi haiki Chatliba chahi asigi kosem amasung bosem lawa exam da mark wangna fangduna mai paglakhraba maheroi sing opagi thauram ama the Youth Development Committee irengbam na sinduna irengbam mapal kangjebung community hall da ngarang pangthokre thauramduda oinam AC gi MLA ai Nalini Irengbam Gram Panchayat ki Pradhan I Kopen Kaino Jila Parishad ki member N Samananda Irengbam Gram Panchayat ki ward member Singh Y Mem Choubi TH Zamuna S Janubi TH Landoni and Angau MU gi Manipuri Department ki Assistant Professor Dr. N Sanatomba Amadi Imphal College Department of Geography SOD Dr. TH Nabakumarna Athoiba Mithunglen Oiki Thauramduda class 10 amasung 12 ki exam da mai paglakhraba maheroi nifu humdoi momento certificate amadi selgi manapi duna punging thawatki noinana national amadi international thakta medal lawrakraba sanara sing amadi coach sing busu khudol pot selgi manapi duna punging thawatki MLA ai Nalini na fungdok kibada icha singgi haurak liba character sing kupna yang sinduna education gi mangal phajana fanghanduna Samas asibu hena chawkhatpa samas ama ohenbada mama oiba singi daita chawna lewrasi angang sebada mama mapa animak chap manana thodang nominaba changi haiki Nupasingidi tawada thawak khara tawraga tawdrasu ya thawak gatani aikoi nupasingidi
ꯌꯥꯍꯧꯔꯛꯄꯗꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯃꯨꯡ ꯆꯪꯂꯝꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯊꯧꯒꯥꯏ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯕꯨ ꯏꯁꯨꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯍꯣꯡꯕ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯀꯔꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣই ꯌꯦꯡꯁꯤꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯣꯂꯤꯗꯥꯜ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯁꯦꯀꯦꯟ ꯃꯦꯔꯤꯠ ꯑꯦꯋꯥꯔꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯐꯪꯁꯟ 2022 ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯂꯝꯂꯣꯡ ꯕꯖꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ YAS and OWD ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯣꯂꯤꯗꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S ꯏꯉꯣꯆꯥ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣल ꯕꯣꯔꯗꯀꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯋꯥꯕꯒꯥꯏ AC ꯒꯤ MLA ꯗꯣꯛꯇꯔ ꯎꯁꯝ ꯗꯦꯕꯥꯟꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯗꯨꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝ 2022ꯗ ꯃꯥꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯦꯜ ꯁꯥꯏꯇꯦꯁꯟ ꯑꯃꯗꯤ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ The Cactus Education Center DCEC da gari macha tongduna lakpa mioi anina maram khangdana ngarang amasung ngahan hanjin changlakle kari maram gino sengdokpir u haina DCEC headquarter ningthaukhonggi CMD su oiriba Dr. IS Konthojam na ngasi phongdorakli mahakna makha tarduna DCEC na ngasi fawbada lengaki mateng yaudana miyamgi fananaba thaurang kaya paikhatli education amadi health sector da hospital sananaba thaurang kaya su paikhatliba chahi kutra manga faraba organization ni lengaki maikaidagi lakpa oiragasu hana pau pirakadabani atopa oiragana kari maramgino sengdorokadabani thangja amadi nomaizing asi DCEC ki suti numitni masigi khudongchaba lauraga bomb plan tawba laklibara karino chingne DCEC na akiba leitana pakhum oinaba ngairi karigumba sengdoroktragadi lakliba makhoi anina pamdaba thodok sing tholakpagi daita pugadabani hairi हारिब मियो अनिसी हाइफेदंग हाइरम बददी अदुगुम लबा अखोइगी बाउंडरी गी सर्वे तौबा लाकपनि हायरगा बखुम फजना पिरमदना चटखि हाय अदुगुम लबा गाड़ी मचा थौरगा लाकपिरम मियो अनिसिना यामना अथुब मतमदा अखोइ दी काकस एजुकेशन सेंटर निथौखोंगी हेडक्वार्टर गी अखोइ ऑफिस तलेंसन बिरक्तुना मसी सेंगोक पिगदबनि गवर्नमेंट की माइकैदगी सर्वे न चिंग तौबा लेरगसु मदु गवर्नमेंट गी हायन मयक सेंग नैकोदा हाइबिगदबनि अदुगा करिम गवर्नमेंट गी नलम दबो ओइबा तारगदी ngasi organization sida hoji makha tana any aikoi organization sida any phattaba thawdu ma tholakpa tarabadi hairiba miyo any sina daita pugadamni habase ngasi laibak miyam da aikoi di ka khasi center ki maika di miyam da khangan jari Hana Education Director Oramba TH Birana Lekhidabada Manipur Government Higher Secondary Lecturer Welfare Association MGISLWA da nungaitaba phongdokre Association ki President L. Iswarjit Sarmana Thadrok Pachero Amana Hai Kibada Lake Kidraba Oza Asi Miyam Amadi Oza Singi Chakot Naba Honoramba Misakni Mahakna Lake Kidaba Asi Achoba Mangjaba Amani Imung Manungi Awabada Saru Yari Amasung Ozagi Tawaina Laram Nenda Ingna Chitna Lehoba Orasanu Haina Fongdorakli Wusu Masanagi Oina National Amadi International gi thakta gold medal kaya lauduna India gi ahanba wusu gi medal gi account hangkiba noinana leptana sanaroi sing puthokliba Thoubal district ki kiyam sifai khong ahanbida leiba Dr. Oinam Sanayaina Manipur gi chief minister gi minungsi kharadang fanglagadi mahaki chahi matangda malemgi thakta leriba wusu cost singa funakigani loinana mangarak suba oina India pumbagi oina leriba wusu cost chamarom leriba asi open challenge lauri funasi thopira u haina mahaki yumda paumi singa unaba amada phongdokre mahakna Bangladesh Dhaka Macau Indonesia gi Bali China gi Beijing da malem gi thakta pangthokiba training tournament kayana saruk yakre medal kaya su lawrakre lising ani tara marida Sikkim gi oina open challenge lawbada ama thoraktuna funabada mahakna yamna lakchana mai pakhi masiga chak madana lising ani tara taret lising ani kun mathoi lising ani kunithoi July thada sandagi oina mahaki chahi lenga amadi taulu oiragana chahi nifugi mathakta open challenge lakhi adubu Manipur da kana amatana tholakidre China America mapalebak singdadi chahi
humfutara mga fauba open challenge laubada sanaroi sing thongarai maram aduna wusu boxing sports sing chakhatli Manipur dasu chahi yankhai mathaki bioi sing na funaba uraga hawalakli banaha sing na interest hena faunaraktuna wusu hena chakhatlakani haiba pandamda open challenge laubani aduga hojik chathariba second Manipur Olympic Games asida wusu coach sing na pendaba leragadi thokpira u games manung sida arena da funasi haina mahakna lathokhi Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising teret jamanga marifutara mathoi thingna khre amadi mioi nifu manga na lekhidre masiga tharaga hojik fawbada laitet asina maram oiraga lekhidaba migi masing punna lak manga lising kun teret chatre ka marifutara mapan oikibaga loinana hojik India da COVID anaduna leiba migi masing na marifumari Listing marifumari jamapan kontramathoi oiri positivity rate na chada mari dasmik mga nipan oiki amasung fagatpagi chang na chada marifutara nipan dasmik taruk ani oiki. Losilak pada maru ibapaw ang kahanapi sari. Union Minister Birendra Kumar na nga si Jandial lecture to na Aspirational Districts Program gi makada kay kadiba tabak taurang singkring. Lamyan bahay pau jado ng laki dapat jahi marifutara matol surag pag-ining sing thauram kay sampata layba jado ng pakta pagtokre. Churachandpur Medical College ki ahanba academic section lakiba October thadagi hauragani haina Health and Family Welfare Minister Dr. Sapam Rajana Fudokre. Manipur lengak na yu legalize tong na ba lokal aliba kong thang handok na ba amupo ni President Nando Luwang na apil tawkre. Amadi India da hokiba pung punmarida nong na COVID-19 positive oiba mioi lising teret sa mga marifutara matoy ting na kre amadi mioi nipu mga nalakidre. Tigliponi TV ming tabiri ba mayapon nampo amuka hanak krumjari.